ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯕꯦꯝꯃ ꯑꯩ ꯃꯥꯕꯨ ꯂꯥꯌꯦꯡꯗꯅ ꯌꯥꯔꯤꯈꯩ ꯍꯣꯠꯅꯔꯝꯒꯅꯤ ꯃꯗꯨꯅ ꯃꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤꯒꯅꯤ ꯄꯥꯕꯨꯡ ꯕꯦꯝꯃ ꯅꯪ ꯏꯄꯥꯒꯤ ꯃꯇꯦꯡ ꯑꯃꯇꯗꯤ ꯄꯥꯡꯉꯨ ꯀꯩꯗꯧꯒꯦ ꯃꯁꯤ ꯌꯥꯝ ꯋꯥꯔꯦꯅꯦꯍꯦ ꯅꯪ ꯄꯥꯕꯨꯡ ꯑꯩ ꯌꯧꯖꯔꯦ ꯄꯥꯕꯨꯡ ꯂꯦꯡꯆꯠꯂꯨ ꯄꯥꯕꯨꯡ ꯑꯩꯁꯦ ꯉꯔꯥꯡ ꯂꯥꯛꯀꯦ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯆꯠꯇꯦꯅꯅꯦ ꯋꯥ ꯊꯣꯛꯑꯕꯅꯦ ꯑꯩꯁꯦ ꯐꯔꯝ ꯇꯥ ꯂꯥꯛꯇ꯭ꯔꯕꯅꯤ ꯋꯥꯔꯨꯕ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯤꯟꯕ ꯃꯇꯝꯅꯤ ꯍꯥꯏꯕꯤ ꯍꯥꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯤꯁꯤꯡꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯄꯗꯅꯤ ꯀꯩꯅꯣ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯛꯁꯦ ꯂꯣꯏ ꯂꯩꯒꯥꯏꯅꯔꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯀꯅꯥꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯟ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯄꯨꯂꯞꯅꯤ ꯅꯥꯔꯤꯁꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯤ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯀ꯭ꯌꯨꯗꯅ ꯂꯦꯡ ꯂꯩꯔꯤꯁꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯃꯇꯝꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯄꯥꯕꯨꯡ ꯏꯆꯥ ꯅꯨꯄꯥꯗꯣ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯃꯥ ꯄꯣꯊꯥꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯥꯁꯨ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯃꯥ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯄꯥꯕꯨꯡ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯄꯥꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯔꯛꯅꯕꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯖꯤꯟꯕꯤꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥꯝ ꯑꯋꯥꯕ ꯑꯣꯏꯕ ꯌꯥꯎꯅꯔꯤꯁꯤ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯈꯔ ꯈꯦꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯗꯨ ꯗꯣꯛꯇꯔ ꯂꯥꯌꯦꯡꯂꯒꯕꯨ ꯐꯔꯛꯈꯤꯗ꯭ꯔꯣ ꯀꯔꯤ ꯐꯂꯛꯇꯅꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯌꯦꯡꯕꯗꯤ ꯐꯔꯛꯇꯅ ꯀꯅꯥꯒꯤ ꯊꯕꯛ ꯇꯧꯕ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯕꯦꯡꯀꯤ ꯊꯕꯛ ꯇꯧꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯗꯅ ꯅꯨꯄꯤꯕꯨ ꯑꯅꯤ ꯂꯣꯟꯕ ꯌꯥꯎꯅ ꯈꯜꯂꯛꯏꯅꯦ ꯗꯣꯛꯇꯔꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯄꯪꯕ ꯃꯤꯅ ꯅꯨꯄꯤ ꯂꯣꯟꯕꯗꯕꯨ ꯐꯨꯅꯔꯦ ꯀꯥꯎꯅꯔꯦ ꯃꯍꯩ ꯀꯥꯞꯁꯟꯅꯔꯦ ꯀꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯨꯄꯥ ꯑꯗꯨ ꯐꯥꯎꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯑꯝꯇ ꯃꯄꯨꯟꯁꯤꯗ ꯉꯥꯡꯕ ꯉꯝꯖꯄꯣꯟꯇꯦ नुमिन्ना नोंपोकदई थोरेजे सिबोक सुमना ngang ngamjadadana numinna nोंपोकदई थोरअंबा याय क्या हारिबो असिंग मीना मयुम पानबदी अदुम सेक्शन पानबा याम यावनरि पोलिदा अदु डॉक्टर लायेंगबदी कमायना लायेंगने मसी माना सारिबनि सागी सांग से खंगतोगा एकोइना हिदाक मही नत्रगना गुलिना सिनबनि अदु डॉक्टर लायेंगबदी कदाइदा लायेंगने मसी हॉस्पिटल दा लायेंगसु याय युमदा लायेंगसु याय अदुगा प्राइवेट सेंटर अमदा हेक्ता लायेंगसु याय अदो कयाम कुइनदि लायेंगने मसी लायेंगबदा कोइना सही मना मतम थाय सही मा हारि सतेगी नते मतम सांगन सा सारक मिसिंग सि मागी ब्रेन दे साइथोकिब केमिकल मयाम सि अमुक तासनब होनरपदा सही मा संगे अदुनने कोइना सही अमा ना कोइना हाइजरिस सही